आकाशवाणी इम्फाल Ngangbam Nganthoi na pau pajari ahanbada maroiba pau Imphal East ki sabungkhokta pau lobba changluba paummisingda security force na athingba pikibagi thawng adubu amjo amasung editors guild Manipur na kanba mongda yaningdaba phongdokli Imphal East commando amadi andro police ke punba kangbu amana ngasi ayuk androgi lemba khulda thiba humbagi thabak sathabada kusukulai sing phagatle Pradhan Mantri Narendra Modi na 8 suba G20 Parliamentary Speaker Summit P20 ngasi New Delhi da hudokre amasung Operation Ajay gi makhada Israel dagi Bharat macha chani 12 puthorakhiba ahanba flight ngasi ayuk Delhi airport ta thunglakre Imphal East ki sabungkhokta thokiba nongmai kapnabagi thodok adugi pau loba changluba paummisingda Kunsuba Jat Regiment amasung 5/4 Gurkha Regiment ki apunba kangbu amana thingba pikibagi thawng adubu All Manipur Working Journalists Union amzu amasung Editors Guild Manipur EGM na akanba mongda yaningdaba phongdokre Raija sida thokliba thodoga thoksing miyamda hingnung thilnaidana khanghanaba honaduna lakhiba paummisingi mathauda athingba pirakpa asi freedom of speech ta atamnana singnabani haina amzu amadi EGM na hairi ngarangi thodok adu Impact TV ISTV Tom TV amasung ISCOM gi paummising na thodok thokphumda sangsilubada thokhibani paummising aduna masagi mobile phone da laukiba video recording security kangbu aduna kakthar hanki loinana atopa mafam amadana video footage lobada thingba thamlakhi hairi thodosigi matangda Rajapal Anusuya Wiki amadi Rajagi Security Advisor Kuldip Singh da memorandum ama pisilagani CDO Imphal East amadi Andro Police ki apunba kangbu amana ngasi ayuk Pung 8 lom taba matamda Andro Police Station gi manung chana leiba lemba khulda thiba humbagi thabak chathakre police ki serol mana hai operation chathaba duda SLR ani magazine ahum phagat pangamle Mizoram gi tangkak ama khakta da pangtok thagabdaba Vidhan Sabha Mikhal amasung Chhattisgarh gi ahanba tangkak ki Vidhan Sabha Mikhal gi damak notification ngasi thokle Seat nimfu leiba Mizoram Vidhan Sabha Mikhal lakliba November 3 amadi Seat merfudara leiba Chhattisgarh Vidhan Sabha Mikhal gina lakliba November 3 amasung 13 pangthoklagani Madhya Pradesh Rajasthan amasung Telangana gi tangkak amakhaki oiba Mikhal mathangsina lakliba November 13 15 amadi 30 da pangthoklagani Raija manga asigi vote masing December 3 da thigani Sikkim gi sauna sikiba migi masing 38 sukre Miyoi humbudra nipana thiba khangdana leiri mi kanba tengbang piba amadi safagada mambafamsingda thangdokpagi thabak haujiksu makha chathari Sikkim gi lasung amasung lachendagi tourist yauna miyoi kya Indian Air Force ki helicopter sing sizinarga Gangtok ta leiba living gi army helipad ta hondorokpagi thabak chathari haujik phawba miyoi lising ani chamanga hena kanba ngamkhre amasung miyoi lising hom chatruk lomna safagada mafamsingda puthorakre makoising adu relief camp singda changjafam lauduna leiri Arunachal Pradesh ta Setu Bandhan scheme gi makhada thong tare sanabagi damak lupa koti 139 lakh yankhai gi senpham kendra sarkar na kaithokle kendra gi road amasung transport mantri Nitin Gadkari na hai paikhat ka doriba project sing asina miyam gi sathok sasinda hena khudong chahalagani amadi tongan tongan ba hiram kya da sel thum gi phibam phagarhan bangam lagani tabiriba pawse Akashvani Imphal dagini Pradhan Mantri Narendra Modi na 8 suba G20 Parliamentary Speaker Summit P20 ngasi New Delhi da hudokre Bharat ki G20 gi theme ga manana P20 Summit asigi theme asisu Parliaments for One Earth, One Family, One Future haiba sina oiri New Delhi da leiba Yasobhumi da numinini chathagadaba malenggi mifam asida Speaker 15 Deputy Speaker 10 amadi Parliament ki member yankhai na saruk yari Pan African Parliament su mifam asida ahanba oina saruk yari Pradhan Mantri Narendra Modi na Samani Fumathoi Suba International Olympic Committee IOC gi mifam hayeng Mumbai da hudoklagani mifam asi International Olympic Committee gi members sing punanabagi khudong saba ma phanglagani sahi nimfu gi matungda mifam asi Bharat ta pangthokpa handaki asinani subani IOC gi marfu taruk suba mifam New Delhi da English machaman marfu humdoi da pangthokhi
Hayengdagi hagudariba mifam asida IOC gi President Thomas Bass amasung IOC gi atai member sing saruk yagani. Selthum Mantri Nirmala Sitaraman ngarang pangthokiba Samanipan Suba Meeting of the Development Committee Plenary mifam da World Bank ki anoba pandam bu sawgali haina phungdokre. Srimati Sitaraman hai Bharat na malemda leita laira ko khanabagi World Bank ki anoba mityeng Ending Poverty on a Livable Planet Report to Governors on World Bank Evolution bu sawgali handaki G20 da saruk yakhiba lebak singgi ama toiba pandam Better, Bigger and More Effective World Bank ki thabak tharam sing mapung phana satharak pasi pungning thogat ningai oi haina mantri na phongdokhi. Srimati Sitaraman ngarang Morocco gi Marrakech ta pangthokiba mifam adu da World Bank ki governor oina saruk yakhibani. Operation Ajay gi makha da Israel dagi Bharat macha sani tarani thoi puthorakhiba ahanba flight ngasi ayuk Delhi airport ta thungkhre. Kendra gi mantri Rajiv Chandrasekhar na Bharat macha sing adu bu airport ta okhi. Mapan Tharo Mantri S. Jaisankar na Israel da leiba Bharat macha sing halakpa yanaba Operation Ajay haudokhibani. Israel da leiba Bharat ki Rashtraduta ngasi gi ani suba flight ki matam lauthokre amasung ahanba lakpa singda khudongchaba pigani hairi. Maragasida Israel da leiba Kerala macha sing Operation Ajay gi makha da Bharat ta purakna ba honabada darkar leiba thabak tharom sing Kerala sarkar na laukhatli. Kerala gi Mukhyamantri Pinarayi Vijayan na Pungkun mari mathau tawgadaba control room ama New Delhi gi Kerala House ta hangdokle. Amaromda Israel da Hamas na mi kungna taba Gaza Strip ta artillery cell amadi nongtaktagi landabagi thawong kya satharpadudagi ngakthoknaba Israel lanmina sem saba haukhre. Israel lanmina Gaza gi akoibada afaba khusukulai tank sing amadi afaba makhal gi nongmai sing siznaduna ngak seli. Israel gi Pradhan Mantri Netanyahu na leibak adugi sarkar da miyam gi thajaba hengarhanaba amasung lan gi matamda lusingba samganabagi damak anobo war management cabinet ama semkhre. Maduda Pradhan Mantri masama kaloinana ngaksel Mantri Yoav Gallant, senior opposition lawmaker amasung hanagi ngaksel Mantri Benny Gantz yauri. European Commission gi President Ursula von der Leyen na ngasi Israel da satkani. America gi Secretary of State Anthony Blinken ngarang Israel da thungkhibaga loinana phiba madu laksinaba America na mateng pangani haina thajaba pikhi. Sri Anthony na Pradhan Mantri Netanyahu amasung Rashtrapati Isaac Herzog kasu unakhi. Bihar gi Buxar jila da Anand Bihar Kamakhya North Express railgari gurung chatkhibadagi New Delhi Patna Howrah road ta railgari singchen ba leple rail tali semjinbagi thabak hojiksu chathari. Railways ki official man hai labor technician amadi engineering staff chahum lomna ahing nungthil khaidana railgari sing amu hana chen ba yana ba honari. Road asida sen gadaba railgari kunthama thoi hena thaudogasina maram oiraga panduna leiri. Thaudogodu da passenger mari lekhide madugi manungda miyoi ani de Assam dagi ni. Numit nini sathagadaba Ladakh Zanskar Festival lisingani kulumdoi ngasi Zanskar da leiba padam da haudoklagani. Nipan Suba Festival asida maming leiraba folk isai sakpa amasung jagoi saba miyoisingna kala sanskriti ga mari linaba thauram kya utkani. Bharat ki Javelin sanaroi Neeraj Chopra World Athletics na Men's Athlete of the Year Award lisingani kulumdoi pinabagi damak sanaroi taramathoi khangatpada yaure. Sanaroi Neeraj Chopra mamangda Olympic amasung World Championship ta sanagi takman laukhi. ICC World Cup Cricket ki ngarang Atal Bihari Vajpayee Ikana Cricket Stadium da sanakhiba 10 suba league match da South Africa na Australia bu run 153 da maithiba pikre. Match adu da South Africa gi cricketer Quinton de Kock na star of the match takhi. Ngasigi match da Chennai gi MA Chidambaram Stadium da New Zealand ga Bangladesh ka sanaragani. Lakliba thangja numita Bharat ka Pakistan ga Ahmedabad ki Narendra Modi Stadium da sanaragani. Aroibada maroiba paw amuk hana. Imphal East ki sabungkhokta paw loba changluba pawmi singda security force na athingba pikhibagi thawang adubu amjo amasung editor skill Manipur na akanba maongda yaningdaba phongdokli. Imphal East Commando amadi Andhra Police ki apunba kangbu amana ngasi ayuk Andhra gi lemba khulda thiba hombagi thabak chathabada khusu khulai sing phaгаtle. Pradhan Mantri Narendra Modi na Mapan Suba G20 Parliamentary Speakers Summit P20 ngasi New Delhi da haudokhre. Amasung Operation Ajay gi makha da Israel dagi Bharat macha sani tarani thoi puthorakhiba ahanba flight ngasi ayuk Delhi airport ta thungkhre. Paulo Jare.